ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯦꯝꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯁꯤ ꯃꯁꯛꯁꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯔꯝꯗꯦ, ꯑꯗꯨ ꯃꯍꯥꯛ ꯅꯨꯄꯤ ꯁꯨꯝꯕꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯂꯦꯝꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤꯁꯨ ꯁꯅꯔꯦꯝꯕꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯏꯇꯥꯎ ꯂꯦꯝꯕ, ꯅꯪꯒꯤ ꯁꯅꯔꯦꯝꯕꯤꯗꯣ ꯃꯁꯛꯇꯤ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯣ." "ꯃꯥ ꯈꯛ ꯅꯠꯇꯦꯗ, ꯌꯦꯡꯕꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ." ꯆꯥꯎꯕꯅ, "ꯐꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯅꯪꯅ ꯊꯦꯝꯗꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯔ ꯀꯣꯏꯔꯤꯕꯅꯤꯅꯦ ꯍꯥ? ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯪꯁꯦ ꯁꯨꯛꯀꯣꯏ ꯀꯣꯏꯔꯣꯏ." "ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯪ ꯀꯣꯏꯒꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯍꯪꯗꯣꯡ ꯑꯃꯨꯛ ꯀꯣꯏꯖꯒꯦ." "ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ! ꯌꯥꯝ ꯐꯖꯕꯅꯤꯅ ꯁꯣꯝꯅꯗꯤ ꯍꯥ? ꯅꯨꯄꯤ ꯃꯃꯥꯡꯗ ꯒꯞ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯑꯋꯥꯏꯕꯅ ꯐꯤꯅꯔꯣꯜꯗꯨꯒ! ꯅꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯗꯣ ꯑꯩꯅ ꯋꯥꯏꯅꯕꯅꯤꯅꯦ, ꯑꯗꯨꯐꯥꯎ ꯀꯥꯟꯅꯗ꯭ꯔꯗꯤ ꯅꯣꯏ ꯂꯩꯕꯩ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ?" ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯌꯥꯔꯤꯕꯨꯡꯉꯣ, ꯅꯍꯥꯟꯁꯨ ꯇꯥ ꯁꯥꯃꯨꯅ ꯌꯥꯝ ꯁꯥꯎꯕꯅꯦ, ꯐꯨꯔꯤꯠ ꯋꯥꯏꯔꯒ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯑꯃ ꯄꯤꯔꯛꯑꯦꯅ ꯁꯨꯔꯛꯇꯦꯅꯦ. ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯟꯕ ꯂꯦꯛ ꯊꯥꯡꯕꯗꯣ ꯃꯗꯨ ꯁꯨꯕꯅꯦꯅ ꯍꯪꯒꯣꯏꯈ꯭ꯔꯦ ꯑꯩꯗꯤ." ꯆꯥꯎꯕꯅ, "ꯋꯥꯏꯔꯒ ꯂꯤꯠꯄꯗꯤ ꯍꯪꯒꯣꯏꯗꯕ, ꯌꯥꯏꯅꯦ ꯅꯪꯁꯨ. ꯑꯗꯨꯁꯨꯅꯦ ꯁꯣꯔ ꯊꯤꯡꯉꯒꯅꯦ ꯂꯤꯠꯂ ꯆꯠꯂꯤꯗꯣ, ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯤꯠꯄꯤꯔꯕꯩ ꯋꯥꯅꯤ." ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯅꯁꯥꯒꯤꯁꯨ ꯈꯔ ꯂꯩꯔꯒ ꯈꯔ ꯂꯤꯠꯄꯁꯨ ꯇꯝꯃꯣ ꯏꯕꯨꯡꯉꯣ." ꯁꯣꯝꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯊꯣꯝꯕꯤ, ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯦꯝꯕ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯅ, "ꯊꯣꯝꯕꯤ, ꯉꯁꯤꯗꯤ ꯇꯥ ꯂꯦꯝꯕꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯜꯂꯝꯁꯤꯀꯣ, ꯑꯗꯨꯒ ꯄꯨꯛꯀꯥꯏ ꯆꯥꯊꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯁꯥꯎꯖꯤꯟꯅꯔꯒ ꯆꯥꯛ ꯊꯣꯡꯒꯨꯝꯁꯤ. ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ. ꯑꯗꯣ ꯅꯪꯒꯤ ꯇꯥ ꯂꯦꯝꯕꯗꯨꯕꯨ ꯃꯁꯛꯁꯨ ꯐꯖꯕ ꯅꯠꯇꯦ, ꯅꯪꯅ ꯃꯥ ꯄꯥꯝꯃꯤꯗꯨꯕꯨ ꯀꯩꯗꯅꯣꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯁꯦꯜ ꯌꯥꯝ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯃꯌꯨꯝꯒꯥꯁꯦ ꯈꯨꯆꯥꯎ ꯑꯃ ꯁꯥꯔꯤꯕ. ꯃꯈꯣꯏ ꯃꯃꯥꯅꯒꯅꯦ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯅꯪ ꯎꯔꯗꯤ ꯉꯛꯀꯅꯤꯍꯦ, ꯊꯧꯔꯤꯃꯨꯛ ꯆꯥꯎꯏ ꯏꯕꯦꯝꯃ." "ꯅꯪ ꯃꯣꯏꯗꯒ ꯆꯠꯂꯨꯔꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯈꯣꯏ ꯃꯌꯨꯝꯒꯗꯣ ꯌꯦꯡꯉꯨꯔꯕꯕ? ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ, ꯀꯣꯏꯅꯕ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯦ ꯍꯥꯏꯕ." "ꯆꯠꯇ꯭ꯔꯤ, ꯑꯩꯅ ꯎꯔꯨꯕ ꯅꯠꯇꯦꯕ, ꯇꯥ ꯂꯦꯝꯕꯅ ꯍꯥꯏꯕꯅꯦꯕ." "ꯑꯁ, ꯅꯪꯁꯨ ꯄꯥꯎ ꯈꯨꯇꯝꯒꯗꯤ ꯌꯥꯏꯍꯦ, ꯅꯪꯅ ꯎꯔꯨꯕꯗꯧꯅ ꯇꯝꯃꯤ." ꯁꯅꯔꯦꯝꯕꯤꯅ, "ꯃꯥꯅ ꯎꯔꯗꯤ ꯑꯩꯅ ꯎꯕꯒ ꯆꯞ ꯃꯥꯟꯅꯩ, ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯅꯪꯒꯤ ꯇꯥ ꯁꯥꯐꯕꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯦꯝꯕꯁꯤꯅ ꯁꯦꯜ ꯄꯥꯏꯕ ꯈꯔꯗꯤ ꯍꯦꯟꯕ ꯃꯥꯜꯂꯤꯉꯣ. ꯑꯩꯁꯨꯅꯤ ꯇꯥ ꯁꯥꯐꯕꯗꯣ ꯇꯣꯛꯅꯅꯤꯡ ꯑꯗꯨꯝ ꯇꯧꯔꯕꯅꯦꯕ. ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯌꯥꯝ ꯂꯤꯛꯏꯕ, ꯍꯩꯅꯗꯦ ꯌꯥꯝꯅ. ꯑꯗꯨꯏ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯇꯥ ꯂꯦꯝꯕꯗꯤꯅꯦ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯕꯅ ꯍꯦꯛꯇ ꯍꯥꯜꯂꯤ." ꯊꯣꯝꯕꯤꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯁꯥꯐꯕꯗꯨ ꯄꯥꯝꯃꯛꯇ꯭ꯔꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯦꯝꯕꯕꯨ ꯑꯣꯏꯅ ꯄꯥꯝꯂꯛꯏ꯫ ꯂꯦꯝꯕ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯦꯝꯕꯒꯤ ꯃꯇꯥꯎ ꯑꯅꯤꯒ ꯊꯣꯝꯕꯤꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯑꯁ, ꯇꯜꯂꯦꯗꯩꯗꯤ. ꯃꯤꯅ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯆꯤꯛꯊꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯨꯝꯅ ꯀꯅꯥꯝꯇ ꯂꯩꯖꯗꯕꯗꯧꯅ ꯌꯦꯡꯂ ꯉꯥꯏꯔꯤꯅꯦꯕ." ꯆꯥꯎꯕꯅ, "ꯐꯪꯗꯕ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯏꯇꯥꯎ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯎꯇꯤꯟ ꯃꯥꯟꯒꯦꯔꯥ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯒꯦꯔꯥ, ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯔꯁꯤ ꯌꯥꯏꯗꯅ." ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯑꯩꯗꯤ ꯑꯩꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯂꯩꯁꯥꯕꯤꯁꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ, ꯂꯥꯞꯅꯕꯨ ꯊꯤꯅꯔꯨꯗ꯭ꯔꯁꯨ." "ꯏꯁ, ꯆꯠꯂꯍꯦ, ꯁꯛꯇꯥꯁꯤꯒ ꯌꯣꯡ ꯍꯅꯨꯕ ꯂꯥꯏꯔꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩ ꯄꯥꯝꯃꯤ ꯀꯥꯏꯅꯒ." ꯆꯥꯎꯕꯅ, "ꯑꯇꯩ ꯂꯥꯜꯂꯁꯨ ꯌꯣꯡ ꯍꯅꯨ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯃꯗꯤ ꯐꯖꯅ ꯆꯨꯝꯃꯦꯍꯦ." ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯍꯩ, ꯂꯩꯁꯥꯕꯤꯅꯤꯅ ꯍꯥꯏꯐꯝ ꯊꯣꯛꯄꯩ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ. ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯅ ꯄꯥꯝꯗꯣꯏꯅꯣ? ꯁꯛꯇꯥꯗꯨꯒ ꯍꯨꯏ ꯑꯉꯥꯎꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯇꯥ ꯂꯦꯝꯕ, ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔꯒ ꯂꯩꯔꯝꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯈꯣꯏ ꯇꯥ ꯊꯣꯝꯕꯤꯁꯦ ꯎꯔꯦꯗꯅ, ꯃꯃꯤꯠꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯤꯗ ꯆꯥꯗꯨꯒ ꯌꯦꯡꯉꯤꯕꯁꯦ. ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯦꯡꯉꯤꯅꯤ, ꯃꯤ ꯅꯣꯛꯅꯕ ꯌꯥꯝ ꯀꯟꯕꯅꯦꯕ." "ꯑꯩꯅꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯅꯤꯡꯗ꯭ꯔꯤꯕ. ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯁꯤꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯈꯤꯕꯅꯤ, ꯁꯤꯡꯉꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ. ꯑꯗꯨꯗ ꯑꯩꯅ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯉꯣ, ꯑꯩ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯤꯅꯤ. ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯄꯣꯠꯆꯩ ꯑꯃꯨꯛ ꯂꯩꯔꯗꯤ ꯁꯤꯡꯉꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ." "ꯑꯁ, ꯄꯦꯜꯂꯦ ꯑꯩꯗꯤ. ꯅꯪꯗꯤ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯂꯩꯕꯤꯌꯨ ꯍꯦꯛ ꯍꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯂꯩꯔꯣꯏꯕꯨꯡꯉꯣ. ꯅꯪꯅ ꯌꯥꯝ ꯎꯠꯅꯤꯡꯉꯒꯅ ꯍꯟꯗꯛꯀꯤ ꯊꯥ 2-3 ꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯁꯦꯜ ꯈꯔ ꯌꯥꯝꯕ ꯑꯃ ꯃꯤꯅ ꯁꯤꯡꯉꯛꯀꯗꯕ ꯂꯩ.
ꯑꯗꯨꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯑꯣꯏꯅ ꯁꯥꯕꯤꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯂꯦꯟꯕ ꯑꯩ ꯆꯠꯂꯒꯦ ꯏꯇꯥ ꯊꯣꯝꯕꯤꯗꯅꯦ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦꯕ ꯇꯝꯃꯨꯔꯣ ꯌꯥꯝ ꯁꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯁ ꯌꯨꯝꯗꯅ ꯆꯦꯡ ꯆꯔꯥ ꯂꯩꯇꯗꯅ ꯄꯥꯜꯂꯕꯒ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯁꯨꯖꯤꯜꯂꯀꯥꯟꯁꯤꯗ ꯊꯣꯝꯕꯤ ꯀꯩꯅꯣ ꯑꯃꯨꯛ ꯄꯩꯔ ꯂꯩꯔꯝꯃꯤꯗꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯋꯥꯁꯨ ꯍꯥꯏꯕꯤꯒꯦꯕ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯌꯣꯡ ꯍꯅꯨ ꯃꯥꯟꯕꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯕ ꯌꯥꯝꯅ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯅꯕ ꯁꯦꯜꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯔꯦꯝꯕꯤ ꯊꯣꯝꯕꯤꯅ ꯑꯗꯨꯝ ꯍꯪꯂꯛꯄꯗꯨꯗ ꯏꯀꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯂꯧꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯗꯤꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯄꯤꯔꯛꯄꯅ ꯍꯥꯟꯅꯤꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯕ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯛꯏꯅꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯁꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯍꯟꯗꯛ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯁꯤꯡꯒꯠꯀꯗꯕ ꯂꯩꯌꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯑꯗꯣ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯅꯨꯡꯁꯤꯗꯦꯍꯦ ꯅꯨꯡꯁꯤꯗꯕꯅꯦ ꯂꯥꯏꯔꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯇꯥꯂꯦꯝꯕꯗꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯒꯅꯦ ꯁꯨꯛꯆꯤꯡ ꯁꯤꯡꯉꯨ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯇꯧꯔꯝꯅꯤꯕ ꯁꯛꯇꯥꯁꯤꯡꯗꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯇꯥꯂꯦꯝꯕꯁꯤꯁꯨ ꯃꯃꯤꯠꯁꯦ ꯌꯥꯝ ꯌꯥꯝꯕ ꯅꯨꯄꯥ ꯃꯥꯜꯂꯤꯀꯣ ꯌꯥꯝꯕ ꯃꯥꯟꯕꯅꯤ ꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤꯗ ꯌꯥꯝ ꯐꯖꯕꯅꯤ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯅꯥꯈꯨꯟ ꯃꯆꯥꯅꯦꯃꯤ ꯏꯁ ꯍꯌꯦꯡꯋꯥꯏ ꯀꯞꯄꯒ ꯂꯩꯖꯧꯁꯅꯤꯀꯣ ꯌꯥꯝ ꯊꯥꯖꯔꯨꯅꯨꯍꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯅꯣꯡꯃꯁꯨ ꯊꯣꯝꯕꯤ ꯃꯥꯒ ꯈꯪꯅꯖꯕ ꯁꯥꯐꯕꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯍꯥꯛ ꯁꯥꯐꯕꯕꯨ ꯄꯥꯝꯂꯛꯇꯕꯅ ꯃꯔꯩ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯕꯅꯤ ꯊꯣꯝꯕꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯎꯅꯁꯦꯗ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯏꯁ ꯀꯔꯤ ꯁꯨꯗꯅ ꯆꯤꯜꯂꯤꯕ ꯅꯪꯕꯣ ꯍꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯔꯒ ꯂꯩꯕꯗ ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯏ ꯈꯜꯂꯤꯔꯕ ꯌꯥꯝ ꯈꯪꯉꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯈꯪꯏ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝ ꯃꯔꯩ ꯃꯔꯥ ꯇꯧꯔꯤꯁꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯅꯪꯒ ꯎꯅꯅꯤꯡꯗꯦ ꯅꯪꯒ ꯎꯅꯔꯒꯅꯦ ꯀꯩ ꯀꯥꯟꯅ ꯐꯪꯗꯣꯏꯅꯣ ꯃꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯐꯤꯖꯣꯜ ꯂꯩꯔꯦ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯡꯇ ꯂꯩꯔꯛꯄ꯭ꯔꯣ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯈꯨ ꯀꯥꯝꯃꯤꯁꯤꯗꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯑꯣꯏꯅ ꯊꯤꯖꯔꯒꯦ ꯅꯪꯕꯨ ꯀꯅꯥꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯕ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯅꯇꯕꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯩ ꯄꯥꯝꯃꯒꯅ ꯑꯩꯒꯤ ꯁꯅꯥ ꯈꯔ ꯁꯥꯗꯨꯅ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯀꯣꯏꯅꯕ ꯉꯝꯃꯔꯣꯏ ꯆꯠꯂꯍꯦ ꯅꯃꯥ ꯅꯄꯥ ꯇꯧꯒꯗꯧꯅꯤꯉꯥꯏꯗꯣ ꯑꯩꯉꯣꯟꯗꯒ ꯇꯧꯁꯤꯜꯂꯦ ꯏꯅꯥꯛꯇ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯏꯁ ꯁꯅꯥ ꯁꯥꯎ ꯀꯥꯏꯅꯒ ꯅꯈꯨꯕꯣꯝꯗꯨꯗꯅꯦ ꯎꯇꯨꯞꯅ ꯀꯜꯂꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯇꯣ ꯑꯗꯨꯗꯅꯤ ꯑꯩꯅꯅꯦ ꯄꯥꯈꯪ ꯑꯔꯤꯛꯄꯅ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯈꯪꯉꯕ ꯂꯤꯛꯏ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯅꯥꯛꯇ ꯍꯦꯛ ꯂꯩꯇ꯭ꯔꯤꯐꯥꯎ ꯀꯔꯤꯝꯇ ꯄꯤꯔꯣꯏ ꯑꯗꯨꯕꯨꯅꯦ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤꯗꯤ ꯑꯣꯏꯅꯤꯍꯦ ꯑꯣꯏꯔꯅꯤ ꯆꯤꯔꯥꯏ ꯇꯥꯡꯕꯤ ꯂꯩꯕꯛ ꯇꯥꯡꯕꯤꯗꯣ ꯑꯗꯨ ꯍꯦꯛ ꯑꯣꯏꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯁꯨꯛ ꯂꯤꯛꯄ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣꯕ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯈꯨꯅꯝꯁꯦ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯔꯤ ꯅꯨꯄꯤ ꯀꯥꯏꯅ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯇꯨꯔꯣ ꯍꯥ ꯑꯣꯏꯗꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕ ꯍꯧꯔꯕꯅꯤ ꯀꯩꯅꯣ ꯏꯁ ꯌꯥꯝ ꯑꯣꯏꯕꯤꯔꯅꯤ ꯑꯔꯤꯛꯄ ꯅꯨꯄꯥ ꯅꯪꯒꯤꯅꯦ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯁꯔꯨꯛꯅꯦ ꯑꯉꯥꯎꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯍꯦꯟꯅ ꯐꯩ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯊꯣꯝꯕ ꯑꯉꯥꯎꯕꯗꯣ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯨ ꯂꯥꯛꯑꯣ ꯅꯃꯤꯡꯁꯨ ꯃꯥꯟꯅꯩꯅꯦ ꯑꯃꯅ ꯊꯣꯝꯕ ꯑꯃꯅ ꯊꯣꯝꯕꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤꯅꯦ ꯉꯁꯤꯗꯤ ꯇꯣꯛꯅꯔꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯛꯊꯣꯛ ꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯈꯪꯉꯕ ꯊꯣꯝꯕꯤꯗꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯝꯕꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯔꯦꯝꯕꯤꯗ ꯂꯦꯝꯕꯒ ꯀꯥꯏꯅꯅꯕ ꯍꯤꯒꯥꯏꯋꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯔꯦꯝꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯅ ꯏꯁ ꯂꯪꯒꯁꯨ ꯆꯥꯛꯏ ꯍꯩꯕ꯭ꯔꯣ ꯅꯪꯕꯣ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯈꯔ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯅꯠꯇꯗꯤ ꯁꯦꯜ ꯁꯤꯀꯤ ꯄꯥꯏꯗ꯭ꯔꯦ ꯁꯦꯜ ꯄꯥꯏꯗꯕꯁꯦ ꯃꯤꯅ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯪ ꯑꯗꯨꯒ ꯂꯥꯏꯔꯤ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯏꯕꯦꯝꯃ ꯀꯩ ꯋꯥ ꯑꯃꯨꯛ ꯂꯩꯔꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯈꯨꯅꯧ ꯈꯨꯜꯗ ꯂꯩꯗꯅ ꯉꯔꯥꯡꯗꯣ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯅꯦ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯑꯗꯨ ꯀꯩ ꯋꯥꯅꯣ ꯍꯥꯏꯕ ꯀꯣꯛ ꯍꯥꯏꯔꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅꯅꯦ ꯏꯅꯦꯗꯨꯅ ꯍꯥꯏꯅꯤ ꯅꯪꯒꯤ ꯇꯥꯂꯦꯝꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯈꯣꯏꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯍꯥꯏ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯥꯏꯁꯦ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯅꯪꯅ ꯊꯥꯖꯔꯣꯏ ꯈꯟꯗꯅꯅꯦ ꯑꯩꯁꯦ ꯇꯝꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯃꯥꯟꯅꯕꯤ ꯀꯧꯕꯅꯤꯅ ꯍꯌꯦꯡꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯟꯕꯗ ꯇꯝꯕꯤꯔꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯍꯦꯛ ꯑꯣꯏꯔꯝꯃꯕ ꯃꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯩꯅ ꯃꯃꯤꯠꯇꯣ ꯈꯣꯠꯊꯣꯛꯀꯗꯕꯅꯤꯃ ꯍꯨꯔꯥꯟꯕꯅꯕꯨ ꯀꯥꯏꯗꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯗꯤꯅꯦ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯒꯗꯕ ꯂꯩꯔꯤ ꯅꯪ ꯌꯥꯝ ꯄꯪꯒꯅꯨꯀꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨ ꯅꯨꯄꯥꯗꯣ ꯃꯃꯤꯠꯇꯣ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦꯅ
ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯅ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯀꯣꯏꯕꯤꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯐꯥꯎ ꯌꯥꯝ ꯁꯥꯗꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯅꯪꯕꯨ ꯅꯁꯛ ꯊꯤꯕ꯭ꯔꯣ ꯃꯥꯅ ꯀꯩꯗꯤ ꯍꯦꯟꯒꯦꯕ ꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯊꯠꯀꯗꯕꯅꯤ ꯀꯣꯏꯒꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅ ꯃꯥ ꯂꯩꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯄꯥꯝꯕꯗꯨꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯁꯦꯡꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯣꯡꯃꯁꯨ ꯊꯣꯝꯕꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯔꯦꯝꯕꯤꯒ ꯂꯦꯝꯕꯤꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯣꯛꯅꯔꯝꯗꯕꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯅꯔꯦꯝꯕꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯄꯪꯕꯤ ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯍꯥꯟ ꯇꯥꯂꯦꯝꯕꯒꯤ ꯋꯥ ꯍꯥꯏꯕꯗꯣ ꯃꯥ ꯇꯧꯗꯦꯌꯦ ꯅꯪꯅ ꯃꯥ ꯄꯥꯝꯗꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯒ ꯌꯥꯝ ꯍꯥꯏꯔꯛꯏꯗ ꯆꯠꯂꯣꯍꯦ ꯅꯪꯒꯤ ꯅꯨꯄꯥ ꯃꯨꯁꯪ ꯁꯪꯕꯗꯣ ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯥꯝꯕꯤꯗꯣꯏꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯀꯣꯏꯅꯈ꯭ꯔꯦ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯥꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯕꯅꯤꯀꯣ ꯃꯥꯒꯤꯗꯨꯅꯅꯦ ꯅꯪꯁꯦ ꯑꯄꯪꯕ ꯁꯤꯟꯅꯕ ꯃꯣꯏꯊꯦꯝ ꯇꯧꯔꯤꯕ ꯈꯪꯉꯕ ꯅꯪꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯉꯥꯡꯒꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯗꯤꯅꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯒ ꯂꯣꯏ ꯊꯥꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯆꯨꯝꯗꯣꯏꯅꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯣ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧ ꯅꯠꯇꯦꯀꯣ ꯊꯥꯏꯅꯁꯨ ꯅꯪꯒꯤ ꯇꯥꯂꯦꯝꯕꯗꯨꯅ ꯆꯥꯎꯕꯤꯗꯣ ꯀꯣꯏꯅꯗꯦ ꯍꯥꯏꯔꯒ ꯀꯣꯏꯔꯒ ꯂꯩꯔꯝꯃꯤꯗꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯇꯥꯂꯦꯝꯕꯒ ꯏꯆꯦ ꯆꯥꯎꯕꯤꯒ ꯀꯣꯏꯅꯔꯝꯕꯒꯤ ꯑꯩ ꯌꯥꯝ ꯈꯠꯅꯈꯤꯀꯣ ꯑꯩ ꯍꯟꯗꯛꯇꯤꯅꯦ ꯀꯥꯏꯅꯔꯒꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯕꯒ ꯀꯣꯏꯅꯒꯦꯕ ꯈꯪꯅꯤꯃ ꯃꯃꯤꯠꯇꯣ ꯏ ꯑꯣꯔꯣ ꯇꯥꯃꯈꯩ ꯌꯦꯡꯍꯟꯒꯦꯕ ꯀꯣꯏꯒꯗꯕꯅꯤ ꯑꯩ ꯊꯝꯕꯧꯗꯅꯦ ꯄꯥꯎ ꯍꯥꯏꯈꯤꯒꯦ ꯅꯪ ꯌꯥꯔꯛꯑꯦ ꯍꯥꯏꯗꯅ ꯁꯣꯝꯗ ꯂꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯂꯦꯝꯕꯒꯤ ꯃꯃꯥ ꯇꯥꯃꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯔꯤ ꯂꯦꯝꯕ ꯍꯣ ꯂꯦꯝꯕ ꯁꯤꯔꯕ꯭ꯔꯥ ꯅꯪꯕꯣ ꯂꯦꯝꯕꯧ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯉꯥꯎꯕꯤꯗꯨꯝ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯔꯤ ꯉꯥꯎꯕ ꯍꯥꯏꯗꯤ ꯅꯪ ꯂꯣꯏꯔꯣ ꯉꯥꯎꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤꯅꯦ ꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯈꯥꯏꯔꯝꯃꯣ ꯍꯥꯏꯕꯁꯤꯕꯨ ꯎꯪꯗꯅ ꯆꯤꯟꯇꯥ ꯇꯧꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯏꯃꯥ ꯋꯥꯗꯨꯅ ꯄꯣꯊꯥꯔꯤꯅꯤ ꯀꯔꯤ ꯁꯨꯗꯅ ꯋꯥꯔꯤꯕ ꯅꯪꯗꯤ ꯇꯨꯝꯕꯗ ꯃꯪꯂꯨꯕꯒꯤ ꯋꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤꯁꯤꯕꯣ ꯁꯤꯡꯁꯦ ꯃꯅꯥꯐꯥꯎ ꯈꯥꯏꯔꯝꯗꯦꯕ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯥꯏꯕ ꯇꯜꯂꯦ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯧ ꯍꯥꯏꯕꯅꯤ ꯑꯩꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯏꯅꯤ ꯏꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯀꯇꯟ ꯁꯨꯅꯤꯡꯗꯕꯧ ꯅꯊꯤꯕꯣꯡ ꯆꯥꯕꯗꯨꯗꯗꯤ ꯇꯜꯂꯦ ꯍꯥꯏꯗꯅ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯃꯗꯨꯗꯒ ꯆꯥꯗ꯭ꯔꯕꯗꯤ ꯐꯒꯗꯧꯕ ꯆꯥꯔꯝꯗꯥꯏꯗꯗꯤ ꯇꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯏꯃꯥ ꯆꯥꯕꯁꯨ ꯇꯜꯂꯗꯤ ꯑꯩ ꯁꯤꯔꯣ ꯍꯥꯏꯔꯣ ꯑꯩ ꯁꯤꯈ꯭ꯔꯒ ꯏꯃꯥꯅ ꯄꯥꯕ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯤꯍꯧꯒꯦ ꯍꯥꯏꯔꯣ ꯑꯗꯨꯅꯕꯨ ꯐꯔꯅꯤ ꯀꯩꯗꯧꯅꯤ ꯅꯪꯒ ꯂꯩꯗꯅ ꯑꯩ ꯋꯥꯏ ꯁꯤꯜꯂꯕꯅꯦ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯅ ꯊꯤꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅꯅꯦ ꯉꯁꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯆꯠꯁꯤꯒꯦ ꯊꯕꯛ ꯁꯨꯍꯧꯗꯅꯕ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯈꯟꯗꯅ ꯂꯩꯅꯦ ꯏꯃꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯅꯨꯡꯉꯥꯏꯍꯧꯗꯅ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯁꯤꯡꯁꯦ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯁꯦꯜꯕꯨ ꯅꯨꯄꯤ ꯊꯤꯔꯒ ꯍꯅꯨꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯇꯥꯟꯒꯗꯕ ꯂꯩꯔꯁꯤꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯁꯥꯁꯦ ꯋꯥꯍꯟꯒꯗ꯭ꯔꯣ ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯁꯤꯡꯕꯧ ꯅꯨꯃꯤꯗꯥꯡꯗꯤ ꯆꯔꯥ ꯍꯦꯟꯕꯤꯕ ꯇꯥꯔꯦꯅꯦꯀꯣ ꯆꯦꯡꯒ ꯑꯝꯇ ꯂꯩꯇꯦ ꯄꯥꯟ ꯐꯨꯠꯂꯒ ꯆꯥꯔꯣꯀꯣ ꯑꯁ ꯏꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯉꯜꯂꯤꯉꯩꯗ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯍꯧꯅꯕ ꯇꯧꯁꯨ ꯅꯍꯥꯟ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯅ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯁꯤꯒꯤ ꯇꯧꯋꯦ ꯃꯩ ꯑꯩꯗꯤ ꯍꯪꯐꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯤ ꯄꯨꯝꯕ ꯑꯩ ꯂꯥꯛꯄ ꯎꯕꯗꯅꯦ ꯂꯣꯠꯅꯔꯦ ꯅꯪꯅ ꯆꯥꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯆꯠꯂꯒ ꯅꯤꯔꯨꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯕ ꯈꯪꯉꯕꯗꯤ ꯆꯦꯡ ꯆꯥꯛꯀꯗꯣ ꯈꯔꯁꯨ ꯈꯥꯏꯅꯔꯒ ꯅꯣꯡ ꯐꯥꯗꯣꯛꯇꯗꯤ ꯄꯤꯔꯛꯄ ꯌꯥꯏꯗꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯒꯤ ꯅꯀꯣꯛꯁꯤꯅ ꯅꯨꯡꯉꯥꯏꯕꯁꯦ ꯏꯕꯨꯡꯉꯣ ꯃꯊꯥ ꯆꯥꯎ ꯃꯁꯤ ꯁꯨꯅꯤꯡꯗꯕꯁꯤꯗꯤ ꯁꯛꯇꯥ ꯊꯤ ꯃꯥ ꯀꯥꯟꯅꯗꯦ ꯁꯦꯜ ꯈꯛꯇ ꯄꯤꯔꯛꯎ ꯁꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕ ꯂꯩꯌꯦꯕ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯕ ꯁꯣꯏꯅ ꯁꯤꯡꯒꯦ ꯀꯔꯤ ꯅꯪꯅ ꯁꯤꯡꯒꯗꯧꯔꯤꯕ ꯇꯥꯕꯗꯨꯝ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯏꯁ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯊꯣꯛꯇꯕ ꯅꯪꯅ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯍꯨꯔꯥꯜꯂꯛꯂꯒ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯜꯂꯒ ꯂꯩꯒꯗꯧ ꯅꯠꯇꯦꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯁꯣꯜꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥꯁꯦ ꯅꯆꯥ ꯑꯩꯅ ꯑꯃꯨꯛ ꯊꯥꯛꯇꯣꯏꯅꯤ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯅ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯀꯜꯂꯤꯉꯩꯁꯤꯗ ꯁꯤꯖꯍꯧꯒꯦ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗꯒꯅꯦ ꯋꯥꯔꯦꯝ ꯉꯥꯡꯗ ꯂꯩꯔꯅꯨ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯝꯕꯤꯅ ꯀꯛꯀꯛ ꯏꯟꯁꯤꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯒ ꯂꯦꯝꯕꯒꯁꯨ ꯇꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯊꯣꯝꯕꯤꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯂꯩꯖꯗꯕꯅ ꯊꯣꯝꯕꯤꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ ꯇꯥꯂꯦꯝꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯕ꯭ꯔꯣ ꯀꯅꯥ ꯁꯪꯉꯤꯅꯣ ꯑꯩꯔꯣ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤꯗ ꯄꯥꯈꯪꯅꯤꯅ
ꯑꯃ ꯀꯥꯏꯅꯈ꯭ꯔꯁꯨ ꯑꯃꯗꯤ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤꯅ ꯅꯠꯇ꯭ꯔꯅꯦ ꯊꯣꯝꯕꯤ? ꯍꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯐꯖꯕꯗꯤ ꯑꯩꯈꯣꯏ ꯑꯃꯅꯤ ꯈꯛꯇꯅꯤꯀꯣ, ꯑꯇꯩꯗꯤ ꯂꯣꯏꯅ ꯊꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯃꯁꯤꯟ ꯇꯨꯝꯕꯤ, ꯃꯃꯤꯠ ꯇꯣꯡꯕꯤ, ꯌꯥꯃꯥꯡ ꯆꯧꯕꯤ ꯉꯥꯛꯇ ꯉꯥꯏꯕꯗꯧ ꯇꯧꯋꯦꯕ꯫ ꯑꯗꯣ ꯑꯩꯗꯤ ꯇꯧꯗꯕꯅꯤꯀꯣ ꯇꯥꯂꯦꯝꯕ꯫ ꯇꯧꯗꯦ, ꯑꯗꯣ ꯑꯩꯁꯨ ꯄꯪꯅꯣꯛꯇꯤ ꯅꯣꯛꯇꯕꯅꯤꯀꯣ꯫ ꯁꯛꯇ ꯍꯥꯏꯔꯁꯨ ꯁꯦꯜꯗ ꯍꯥꯏꯔꯁꯨ ꯅꯪꯅ ꯅꯝꯗꯅ ꯅꯃꯥꯟꯅꯕꯤꯗꯣ ꯑꯩꯒ ꯀꯥꯏꯅꯍꯟꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯩꯁꯨꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯅ ꯅꯪꯒ ꯀꯥꯏꯅꯕ ꯌꯥꯅꯕ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯃꯔꯩ ꯇꯧꯖꯔꯒ ꯑꯩꯕꯨ ꯐꯠꯇꯕꯕꯨ ꯇꯥꯍꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯝꯕꯕꯨ ꯊꯥꯖꯒꯗꯕꯅꯣ꯫ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯍꯨꯠꯇꯤ ꯃꯥꯡꯕ ꯌꯥꯔꯣꯏꯍꯦ꯫ ꯀꯩꯅꯣ ꯃꯍꯨꯠ ꯃꯥꯡꯕ ꯌꯥꯔꯣꯏꯕ? ꯊꯣꯝꯕꯤ, ꯅꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤꯒꯤ ꯂꯩꯇ꯭ꯔꯣ? ꯑꯩꯒꯤ ꯑꯝꯇ ꯁꯦꯝꯃꯧꯗꯅ꯫ ꯑꯩ ꯅꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯍꯌꯦꯡ ꯑꯩꯅ ꯅꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯤꯗꯨ ꯂꯧꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯆꯥꯛꯅ ꯌꯦꯡꯍꯟꯒꯦꯕ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯗꯤ ꯑꯩꯅꯦ ꯇꯥꯂꯦꯝꯕ, ꯑꯗꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯣ? ꯌꯥꯏꯅ ꯀꯩꯅꯣ, ꯑꯩꯁꯨ ꯄꯥꯝꯗꯤ ꯄꯥꯝ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯝꯃꯤꯅꯤ꯫ ꯊꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯊꯣꯝꯕꯤꯒ ꯀꯣꯏꯅꯔꯝꯕ ꯍꯅꯨꯕ ꯑꯃ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯆꯧꯕꯤꯅ ꯀꯅꯥꯅꯣꯅꯦ ꯊꯣꯡꯒꯥꯜꯁꯤꯗ ꯍꯅꯨꯕ ꯑꯃ ꯐꯝꯂꯤꯕꯁꯤꯅ? ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯃꯤꯠꯁꯤꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯀꯅꯥꯕꯨ ꯌꯦꯡꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤꯅꯦꯅ ꯃꯁꯛꯁꯦ ꯁꯨꯛꯎ ꯎꯒꯦ ꯐꯪꯗꯦꯕ꯫ ꯑꯩꯕꯨ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯤꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯨꯟꯅꯥꯅ ꯊꯣꯝꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯊꯣꯝꯕꯤ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯑꯩ ꯆꯥꯛ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯀꯩꯅꯣ ꯍꯅꯨꯕ ꯅꯔꯜꯗꯤ ꯂꯩꯇꯅ ꯅꯨꯄꯤ ꯄꯥꯝꯕꯗꯤꯅꯦ ꯅꯨꯄꯤꯗ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯇꯥꯕ꯫ ꯏꯔꯜ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤ ꯃꯈꯩ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯁꯨ ꯍꯨꯔꯥꯜꯂꯁꯨ ꯂꯥꯛꯑꯁꯨ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯆꯥꯅꯤꯡꯉꯦꯅ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯕꯒꯤ ꯃꯤꯅ ꯄꯨꯔꯛꯄꯒꯤ ꯗꯥꯛꯐꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯣꯛꯄ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯅꯨꯕ ꯅꯪꯕꯨꯅꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ, ꯈꯪꯉꯕ? ꯅꯪꯅ ꯆꯥꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯨꯔꯥꯜꯂꯤꯕꯗꯣ? ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯉꯥꯅꯨ ꯐꯥꯎꯕ ꯂꯩꯔꯒ ꯄꯤꯔꯛꯄ ꯉꯝꯗꯕ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯂꯩꯔꯒ ꯄꯤꯔꯛꯄ ꯉꯝꯗꯕ ꯅꯠꯇꯦ, ꯅꯪꯒꯤ ꯅꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯣ ꯑꯗꯨ ꯁꯥꯎꯅ ꯁꯥꯕꯗ ꯁꯦꯜ ꯄꯨꯝꯕ ꯆꯪꯈꯤꯕꯒꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯑꯁꯤꯒꯤ ꯍꯅꯨꯕꯁꯤꯒ ꯏꯆꯥꯅꯨꯄꯤꯁꯤꯒ ꯎꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯅ? ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯊꯣꯡꯒꯥꯜꯁꯤ ꯂꯦꯞꯄꯝꯃꯕ ꯅꯪ ꯇꯥꯆꯧ ꯍꯜꯂꯛꯄꯗꯅꯦ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯒꯗꯕꯅꯤ ꯈꯪ꯫ ꯊꯣꯝꯕꯤ, ꯀꯅꯥꯅꯣ ꯑꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯅꯪꯒ ꯋꯥꯔꯤꯃꯨꯛ ꯁꯥꯔꯤꯕꯗꯨꯕꯣ? ꯑꯁ ꯈꯪꯗꯦꯗ ꯏꯃꯥ, ꯃꯤ ꯍꯪꯉꯤꯅꯤ꯫ ꯃꯤ ꯍꯪꯕꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯕ꯭ꯔꯣ? ꯅꯪꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯅꯨꯍꯦ, ꯅꯕꯨꯡꯅ ꯍꯥꯠꯄꯤꯁꯅꯤꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ? ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯁꯥꯐꯕꯒꯤ ꯃꯃꯥꯗꯨꯁꯨ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯩ, ꯀꯩ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯑꯃꯅꯦ ꯑꯍꯦꯟꯕ ꯄꯥꯝꯃꯜꯂꯁꯨ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤꯀோ꯫ ꯑꯣ ꯑꯍꯦꯟꯕ ꯄꯥꯝꯗꯅꯅꯦ ꯑꯍꯦꯟꯕ ꯊꯤꯕ ꯑꯩꯈꯣꯏꯁꯤꯅꯤ ꯑꯍꯦꯟꯕ ꯑꯗꯨꯝ ꯐꯪꯗꯣꯏꯁꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯔꯩꯕ ꯑꯃꯅ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯇꯣꯛꯄ ꯇꯥꯕ꯫ ꯀꯔꯤ ꯑꯍꯦꯟꯕꯕꯨ ꯐꯪꯗꯧꯔꯤꯒꯦ? ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅ ꯁꯥꯐꯕꯗꯣ ꯅꯪꯒꯤꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯕꯅꯤꯅꯦ ꯕꯦꯝꯃ꯫ ꯆꯥꯕ ꯊꯛꯄ ꯍꯥꯏꯔ ꯋꯥꯠꯄ ꯅꯠꯇꯦ, ꯃꯔꯜ ꯍꯥꯏꯔ ꯗꯥꯃꯥ ꯑꯃ ꯂꯩ꯫ ꯑꯁꯤꯗꯕꯨ ꯅꯪꯅ ꯀꯔꯝꯅ ꯑꯍꯦꯟꯕ ꯊꯤꯔꯤꯕꯅꯣ? ꯀꯔꯝꯅꯅꯣꯕ ꯑꯍꯦꯟꯕ ꯊꯤꯔꯤꯕꯁꯤ? ꯑꯣ ꯏꯃꯥ, ꯅꯆꯥꯏꯅꯅꯦ ꯍꯟꯗꯛ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤꯅꯦ ꯃꯌꯨꯝꯒꯗꯣ ꯀꯣꯅꯨꯡꯒꯨꯝꯕꯅꯤ꯫ ꯑꯁ ꯃꯇꯣꯝꯇꯁꯨ ꯄꯣꯛꯂꯤꯕ, ꯁꯦꯜꯒꯥꯁꯦ ꯅꯝꯊꯤꯒꯩꯅꯤ ꯄꯥꯏꯔꯤꯁꯤ꯫ ꯀꯣꯅꯨꯡꯒꯨꯝꯕ ꯌꯨꯝꯗꯨꯗꯅꯦ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯕ ꯍꯦꯛ ꯑꯣꯏꯖꯔꯝꯁꯅꯤ ꯅꯪ꯫ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ, ꯃꯤꯒꯤ ꯕꯤꯠ ꯂꯩꯇ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯕ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯅꯔꯦꯝꯕꯤꯅ ꯊꯣꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏꯅꯤ ꯀꯣꯏꯅꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯊꯣꯝꯕꯤꯁꯨ ꯁꯣꯝꯗ ꯂꯦꯝꯕꯒ ꯎꯅꯔꯤ꯫ ꯂꯦꯝꯕꯅ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦꯗꯅ꯫ ꯀꯩ ꯀꯥꯎꯔꯒꯦ ꯇꯥꯂꯦꯝꯕ? ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯆꯨꯃꯟꯗꯅ ꯇꯠꯂꯦ꯫ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯁꯅꯥ ꯁꯥꯐꯝ ꯑꯃꯗ ꯄꯨꯔꯒ ꯑꯃꯨꯛꯇ ꯁꯦꯝꯖꯤꯜꯂꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯏꯃꯥꯅ ꯍꯥꯏꯍꯧꯕꯗꯣ꯫ ꯁꯅꯥꯒꯤ ꯂꯤꯛꯄꯨ ꯆꯥꯎꯃꯟꯗꯅ ꯇꯠꯂꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯁꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯆꯥꯎꯔꯤꯈꯩ ꯀꯨꯏꯅ ꯆꯠꯂꯦ ꯍꯥꯏ꯫ ꯑꯗꯣ ꯇꯥꯂꯦꯝꯕ, ꯀꯌꯥꯝ ꯆꯥꯎꯒꯦ ꯅꯈꯣꯏ ꯃꯥꯒꯤ ꯂꯤꯛꯇꯨꯕꯣ? ꯑꯁ ꯆꯥꯎꯔꯦꯍꯦ, ꯁꯅꯥꯎ ꯄꯨꯟꯕꯒꯤ ꯊꯧꯔꯤ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯃꯨꯛ ꯍꯦꯛ ꯆꯥꯎꯔꯦ꯫ ꯑꯗꯣ ꯁꯅꯔꯦꯝꯕꯤꯒ ꯀꯣꯏꯅꯉꯩꯗꯗꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯀꯩꯀꯩ ꯃꯌꯥꯝꯒ ꯍꯥꯏ ꯑꯩꯉꯣꯟꯗꯒꯗꯤ ꯑꯝꯇ ꯍꯥꯏꯗꯦꯕ꯫ ꯁꯤꯁꯨ ꯑꯃꯗꯨꯗꯒꯤ ꯍꯦꯟꯕꯖꯥꯠꯅꯤ꯫ ꯐꯠꯇꯕ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯅ ꯍꯤꯡꯂꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒ
इसिंग थाउगा हाइदुना ओइरिसे कइनो तुमि लेसिबो इमानबी पिछु पिइंगाइदगी तिनरपसिना कोइरम नुपा नंसे अइना मु नुंगाइतदना इमानबीगा काइनरगा कोइरे अदुगा अइ नंग वाहंग अमा फाव फजना खुम्बिदेने खुम्दुइने नंसिना ngaइबा ngamdabasina अइगी सेल मीनु पुसिलगा लेरिबनी अदो अइना नंगी लिक अमा सारकनबा तौरगे मतम खितंगि चंगे अतोपा अनि हुमु सागदब लेइ हाइबा सना सामीदो अया असेंबा अयम हराउइबो मसी नुपासे नाथोक हंखिबा याद्रे अदुना सेल पाइबा पाखंग नंबुदी सोइदनेने फारनी थोंबीना लंबीदा हलकपदा सनरेंबीदो याम साउना माबु ngaइदु लेइरमी लाकि लाइदना नुआइदबा ngasidi अइना नसमदो फोइदकदबनि येंगो सनरेंबी कइनो हंदोंना ngalumबदोंना लंबी मताइदुदा लुम्मगा मु लेइदुना इस अइगिसे नंगलकपा ngaइरिबनि नंगाइ चलुइनो हा अइबुदी असिदा थबम चलुबनि कइ लेइरे तालेमु उनरुइ नत्रो हा अदुना नंगोंदा कनाना हाइबा अइ खंगी कइनो नंगना ओइदबा ngansillega अइगी नुपादो अइगा काइनाहलगा नंगना मुनख्रिबा नत्रो इस अइना करि काइनाहलदना नंगना पामद्रिना खुंदोंबदुदा अइना नुंगाइतदना कोइबिबि वानि बेमा करि अइना काइना पामद्रिना खुंदोइ हा नंगना ओइदबा ngansillega तोंनालमा नत्रो अदुगा नंगना मुनखिबा अइना मुनबा नते नंगी नुपादुनाने अइंगोंदा पामी पामी हाइदना कोइतान दानरिबा खंगिदना अदुदा कोइबिबा नंग साइरो नंगी साफबुदु लेइना लेइना तालेमना खरहेनबसिदा कलक्ता मुलिबा नत्रो हा कलक्पगी मुलिबा नत्रबा तानिंगदे लंबी सोरोक्सिदा नुपाना पामिद्रगा उरा थरारिदो नमाइदु काइद्रो करि नंग नसमनु फोइदकेदा नंग नुगाइब्रा नंग निगी नुपा मुनि खोबा नंग अयो हिजाबी samgasi kana फोइदिबनोबा नंगसु नखुदुदा खुसिना खोटके नंग अयो हे नंगबो हगदोंलो हा निगी मखुसिदा kana खोटिनोबा अयो इमा अइ सिरे sam फोइना निगी लेबक्सिदा मयानागा सिने अतुदि नंग माइदा किंदा थिमगे नहीं तार इस अयो हिजाबी नंगो नुपिरु नुपारो हा अदु kana निगी नातोसदि किंथिलिदो नंग ngaugbraba नंगदि हा नंगदि ngaugदब्रबा मिगी फजख्रा माइसिदा सिगी लाइबक्सिदागा माना युपाक मन मयासिना चिक्लेइनद्रो नंगना ओ अदुदिने नंगना आइगी नुपा मुनबगी नुपाना पामिदबी नुपाना पामिद्रगा फुयंगावबी ओलेने अवो उबु सिक्तना करि अतुमाइदगा हारदि मसिंदो थुगाइगेमो असुमना मकोइ अनिना मसम फोइनबदुदा खुलैकागी मी मया अमा संगसिलक्तुना खामदोक्लगा मयुम मयुमना संगहल्लमी नुमिदांगी मतमनि थोंबी ममाना ngangi नुंगाइरे लेसाबिना खोइना नुपा याम फंगजदबदौना मुनरबनिनने हा अखोइ उनि इकाइरे इमा इसि पुरगा थोंगाल वांग लानबा ngamjadre इमा तानिंगदेबा कोकना मरोलम सिकपने नंगना मरोलमा खनबा हौबने करि खनबा हौबाइदि हा नमाइदुबि इकाइद्रो नंगबो नुपा याम फंगजदबदौना नमानबिना कोइरम नुपादुबो कोइरिबदुबो इमा हौजि खरा इकाइबसिना ओइबा याबा नते हयेंग अइना सेल पाइबा नुपादि युम पालगा नुंगाइना लेरदि इमागिसु नमाइ ओइदु नत्रो इस ओइदौरि बेमा सेलना पुन्सिगी नुंगाइबा लेबा यादे हाइबसिमदि नंग नसाना खंगुको करि थोएना इमा अइसु लोइना खंगि याय याम ngangan तानिंगदेबा मीना ngangbado तानिंगद्रबदि nganगदनबा थबोक्तो तवो खंगब्रा मीना nganगदनबा खनना तौरबदि नपुन्सिदो मीना ngangbado तारगा लेनबा ताबा असुमना मतम खरगी मतुंग थोंबी अमदि लेंबा मकुनि सेलक्लमी लेंबना थोंबीबु मागी मयुमदा पुरक्लमी काइदोना तालेंबा अखोनि लाइबसिबो सिगी खुनु मखों पुथबा मानबा युमसिना कनागी मयुमनो हा सिरो अखोइ माबोक्सिंग अमगिनि लो संसिलाओ नोई गादि नतेको काइदनोदा नते नुमिदांसिदा मिनुरगा फजदि संगसिलाओ मसा हलकपा ngaइदु लेरंबा तमुसु मसाना हलकपा उबदा nganglaklamni सा मखै चलुरगा हौजिकता हजलक्लिबनिने हा अस इमा मी याउरि कनागी मी हा कदाइदगी मिरेमनो नुमिदांसिदा नंगिना तुंग इलक्लिबदुबो होइ मासिदि नमों नुपि याउरि हाइबनि कइनो तालेंबा नंना nganglibदुबो हा सिदगी अमोटपि नुपिसिबो नंगी नमार अस आइदि कमाइ तौनि असिंगबता हायोबा से आइदिने अस थुबि तंगाइको सि मी तानि इस माना कयम नालगना आइबो अमोटपि काइनगा होइ बेमा नंगनने नामाइ पाइदु यानरक्लिबा पाखंग असे अमोटपिगी इसानिने कइनो हाइसिबो अदुदि युमसिसु मागी युम अहोइ ओइरबदो करि नुपिबा हेनुपा आई याम थुन युमदा थिलो आई युमदा थिलो आसिनि आई तोम दोइरबसु आई चखिनि
nang ay na kayo giyengo ba? lemba Tombi ki makuttu nama tapai aduga mama da hairaklammi ima makut nama se mta phar imung da sing jeb amuk sakhi batai Ha, hoi dai isa gi matung ilagu nupi bu amuk thadoki ba hongna de changlau law ne changau hai bani thado kaino nakoi na ma san toi sibo thado hai bani chinthi ba thado kusi thado ima ikamai tong dui no ilau bala o ima hey tumi le ko nupi nang ina taraga ai nang sia pharaga propu mankini phari natro nang noi de bagang laga ai sidam dana nakoi ne bisti puri na chaba is nang nei pam dana nama nabi du ga kainan begin aina nang nak dan lorisi ho chinthi ba lai ba nang ni nupi oi banga moi ai bu ne hokji ma yam tuna yam na thilo ai sin aina wana kadar tawraga selak panangbu hauji mu thilo haraga aina thindo khadro ha sukti ning thil Laraba nangna sel pai masaga sardana nakoi na masisu san thori pung chawba liksi kaina haidai ne aduga di lang oina siraga lerem oi ma masadi lore dan ai ma tamuna hai khre ko ai gi isa nu pasya ai di suning na pakhak la hai babu nupi themba masu hai ri boi de hoi be ma ima dinya sana gi lika to isa nu pa na sabi dana siba ngam dana thamjile aduna ne langum oina siraga leirisi ima ai oriba phibam sida sumaina khrai sinjodi ai ri nupi thi phangdui ima na thibi bisu leite adu de so ngamna ba tum thi batab mathangi numita sanabi gi matung inna thombi bu magi mayum de thilami thombi na leiba ngamoi haiduna aduma kaplami adubu mabunga mamaga na magi wadu tadana yamna thujinna tha amagi matungda luhonglaklammi asumna luhonglakpasu tha ahumlum haukhri thombi isau kana lagli nupa haugat lo hai bani aina sarokta ne ising sin khaisila kani ko nupi tum haugatri phongda leiringai dagi nang isau do am haurab ha nang gi dugi isau du ne aina mongol ogdo mande na he gaisi kari suning da banangi bu kari mongol no ha hakulo hai bani namana basingna matu masa thakna mu khona badane yumna ngakta leini hai ba khangna aduga nang na masi dai sida ning thauga sadana tumdana leine naral sikip ta sulaitana ngam khredago ai dine kari nungi nupi thirum no khangde hoi bunga ai sunya kari nungi nangonda leijarubu no haidana khallibani khangaba ta saphaba leijaramabadi aise sumaina kaisu wajaramoi tabani ai sarokna nang ngasine saphaba haibdu manakta thini ko hotel lo phare aduna du wai sangi suning da banangi naksida ai leijaningje yang musiti ne mase masi apai bu nek tharadi sikradi mase ai thakpi na ba leitena tobi boi manina sudana saning badini ne nangdi adamana dom khani nupi thiraga nupi ne suruga sani khalaga hingliba nangi na kokse thugaira ge phadawni nongmusu lembana magi mama tamugi phireidagi sel huraduna puki haiduna tamuna ngangli hai mawa lemba leibra huran du kai da musakre khangdi mana satbabu engon hairambro nongan badagi numita phau sa sa na jalaga leirabani date man suk yamna phatriba sibu karigino haibani da phirei sida siangwan ge haidana sil khra ki dun thanamado hura laga pukribani sia huran bani huran ba aidinya magi mama ma pausia tabada sakning ngaktani masini pasia hatokraga wai ma sangani ai hai huran ba nang sil du kai da thamya ha kai da thamkrage ba nang suk yam phatriba sibu karigino kai sil no ai sima is kari sil no kai naga mase pangsin daga su tawrinya ha ima ai khangdi wani amang kudingi ai ngonu sum tainagi hai imung sida huran man atom ta leirabadi nya nangon da taina bataba khanglabara huran ba siangwa na batham sel do madu huran laga pui da ko nang se thombina ima ma kai khu ga puna leiminaraga kai thongna doino hore numida insang hauba mana pamsabam thonglaga chakta hu haplaga pijakrasiba aduna pharadra isani kai naga nya musiba ata poktre ne he ira nupi nang ai hatoklaga atopu nu pamda amu nawana gai hai taning den he sinthiba mahapapi napa baramokpodo sikibagi muhutta nangoina sirablabadi aisia nungan lejaramgado thombi hausikti upai leite mana phana nungaina leiba pamlabasu aduna hingnabu hotnabada labukta khulang kumlaklami sakina haima bema nangbu tamugi mamau nupidu natro mani ni karino tuhongki ba sahi pa pharam khiroi aduga nangna hausikta kyawna khulanga kumai siba ine yum palabanina ngamna ba haibadunida
ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯅ ꯅꯦꯝꯕꯨꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯧ ꯑꯅꯧꯕꯤꯁꯤꯕꯨ ꯁꯦꯜ ꯇꯥꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯅꯗꯤ ꯆꯠꯈꯤꯅꯣꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯑꯕ꯫ ꯊꯕꯥꯅ: ꯑꯣꯏ ꯏꯕꯦꯝꯃ, ꯏꯋꯥ ꯐꯠꯇꯕ ꯁꯨꯅꯤꯡꯗꯕꯒꯤ ꯑꯋꯥꯕꯁꯦ ꯊꯦꯡꯅꯕ ꯑꯩꯈꯣꯏꯇꯅ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅꯤ, ꯅꯠꯇ꯭ꯔ ꯃꯧ? ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯁꯤꯂꯥꯅ: ꯑꯗꯨꯒ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ, ꯅꯈꯣꯏꯅꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ? ꯂꯦꯝꯕꯅ ꯅꯪꯁꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯔꯤꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯅꯩꯅꯦ꯫ ꯃꯥꯅꯤ ꯏꯆꯦ, ꯃꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯂꯥꯡ ꯊꯥꯛꯂꯒ ꯂꯧꯕꯤꯔꯤꯕꯅꯤ꯫ ꯑꯩꯅꯁꯨꯅꯦ, ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯅ ꯑꯍꯦꯟꯕꯗ ꯄꯥꯝꯂꯨꯕꯒꯤ ꯐꯪꯂꯤꯕ ꯑꯋꯥꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ, ꯃꯔꯥꯏꯕꯛ ꯐꯕꯤ ꯈꯔꯅ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ ꯊꯤꯕꯗꯅꯦ ꯐꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯃꯗꯨ ꯍꯦꯛꯇ ꯊꯣꯛꯇꯦꯅꯦ꯫ ꯏꯁꯥꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤꯅꯤ ꯈꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯥꯡꯂꯒꯦ ꯈꯜꯂꯕꯅꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯈꯤꯅ: ꯑꯗꯨꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯈꯣꯏꯁꯨ ꯐꯪꯗꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯏꯄꯨꯔꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤꯗꯣ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯦ꯫ ꯐꯅ ꯋꯥꯕ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨꯅꯦ, ꯃꯈꯣꯏꯅꯕꯨ ꯐꯔꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤ ꯊꯣꯝꯕꯤꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫